ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯁꯦꯜꯁꯁ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯂꯩꯉꯥꯛꯅ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯕꯥꯎꯟꯗꯔꯤꯁꯤꯡ ꯍꯣꯜꯗ ꯇꯧꯁꯤꯟꯈ꯭ꯔꯦ꯫ ꯑꯅꯧꯕ ꯀ꯭ꯔꯤꯃꯤꯅꯦꯜ ꯂꯣ ꯑꯍꯨꯝꯅ 2018 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯃꯤꯌꯥꯝꯗ ꯃꯇꯝ ꯆꯥꯅ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯐꯪꯍꯟꯕ ꯉꯝꯂꯒꯅꯤ ꯍꯥꯏꯅ ꯑꯃꯤꯠ ꯁꯥꯍꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯅꯣꯔꯊ ꯏꯁꯠ ꯁ꯭ꯇꯦꯠꯁꯤꯡꯗ ꯉꯁꯤ ꯂꯩꯆꯤꯟ ꯀꯨꯡꯅ ꯊꯥꯔꯕ ꯌꯥꯏ ꯍꯥꯏꯅ ꯏꯟꯗꯤꯌꯟ ꯃꯤꯇꯤꯑꯣꯔꯣꯂꯣꯖꯤꯀꯦꯜ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯈꯪꯍꯜꯂꯛꯂꯤ꯫ ꯑꯃꯗꯤ ꯏꯕꯣꯇꯣꯟ ꯃꯦꯃꯣꯔꯤꯌꯜ ꯑꯦꯀꯥꯗꯦꯃꯤꯒꯤ ꯑꯣꯖꯥ ꯑꯃꯗꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯂꯩꯁꯥꯡꯈꯣꯡ ꯀꯕꯨꯏꯈꯨꯜꯗ ꯉꯝꯖꯕ ꯄꯣꯠꯂꯝ ꯄꯨꯗꯨꯅ ꯒꯥꯡꯉꯥꯏꯗ ꯁꯔꯨꯛ ꯌꯥꯈ꯭ꯔꯦ꯫ ꯃꯃꯤ ꯇꯤꯚꯤꯅ ꯁꯟꯗꯣꯛꯆꯕ ꯃꯅꯤꯄꯨꯔꯤ ꯄꯥꯎ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯁꯣꯐꯤꯌꯥ ꯍꯤꯖꯝꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯑꯇꯩ ꯁ꯭ꯇꯦꯠꯁꯤꯡꯗ ꯃꯤꯀꯣꯛ ꯊꯤꯕꯒꯤ ꯊꯕꯛꯁꯤꯡ ꯄꯥꯏꯈꯠꯅꯕ ꯊꯧꯔꯥꯡ ꯇꯧꯈꯤꯕꯒ ꯂꯣꯏꯅꯅ ꯁ꯭ꯇꯦꯠ ꯑꯁꯤꯗꯁꯨ ꯃꯤꯀꯣꯛ ꯊꯤꯕꯒꯤ ꯊꯕꯛ ꯄꯥꯏꯈꯠꯅꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯊꯧꯔꯥꯡ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯁꯤꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯆꯍꯤ ꯑꯁꯤꯒꯤ ꯖꯅꯨꯋꯥꯔꯤ 1ꯗꯒꯤ ꯃꯊꯪ ꯆꯍꯤꯒꯤ ꯃꯥꯔꯆ 38 ꯐꯥꯎꯕ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯕꯥꯎꯟꯗꯔꯤꯒꯤ ꯁꯔꯨꯛꯁꯤꯡ ꯐ꯭ꯔꯣꯖꯟ ꯇꯧꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯑꯦꯗꯤꯁꯅꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯍꯣꯝ ꯑꯍꯟꯊꯦꯝ ꯁꯨꯕꯥꯁꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯍꯧꯈꯤꯕ ꯗꯤꯁꯦꯝꯕꯔ 38ꯗ ꯊꯣꯛꯈꯤꯕ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯗꯤꯁꯇ꯭ꯔꯤꯛ ꯈꯨꯗꯤꯡꯃꯛꯀꯤ ꯇꯥꯁꯤꯟ ꯑꯃꯗꯤ ꯚꯤꯂꯦꯖꯁꯤꯡꯒꯤ ꯕꯥꯎꯟꯗꯔꯤꯁꯤꯡ ꯃꯇꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯐ꯭ꯔꯣꯖꯟ ꯇꯧꯒꯅꯤ꯫ ꯑꯗꯨꯒꯤ ꯃꯊꯪꯗ ꯃꯤꯀꯣꯛ ꯊꯤꯕꯒꯤ ꯊꯕꯛꯁꯤꯡ ꯄꯥꯏꯈꯠꯀꯅꯤ ꯍꯥꯏꯔꯤ꯫ ꯀ꯭ꯂꯣꯖ 4 ꯑꯣꯐ ꯔꯨꯜ 8 ꯑꯣꯐ ꯗ ꯁꯦꯜꯁꯁ ꯔꯨꯜ 1990ꯗ ꯄꯤꯔꯤꯕ ꯁꯛꯇꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚꯀꯤ ꯕꯥꯎꯟꯗꯔꯤꯁꯤꯡ ꯐ꯭ꯔꯣꯖꯟ ꯇꯧꯕꯒꯤ ꯊꯕꯛ ꯑꯁꯤ ꯄꯥꯏꯈꯠꯂꯛꯄꯅꯤ ꯍꯥꯏꯔꯤ꯫ ꯑꯅꯧꯕ ꯀ꯭ꯔꯤꯃꯤꯅꯦꯜ ꯂꯣ ꯑꯍꯨꯝꯅ 2018 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯃꯤꯌꯥꯝꯗ ꯃꯇꯝ ꯆꯥꯅ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯐꯪꯍꯟꯕ ꯉꯝꯂꯒꯅꯤ ꯍꯥꯏꯅ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯊꯥꯖꯕ ꯌꯥꯕ ꯄꯥꯎ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯋꯥꯐꯝ ꯑꯁꯤ ꯉꯔꯥꯡ ꯑꯟꯗꯃꯥꯟ ꯑꯃꯗꯤ ꯅꯤꯀꯣꯕꯔ ꯑꯥꯏꯂꯦꯟꯗꯒꯤ ꯕꯤꯖꯌꯄꯨꯔꯗ ꯄꯥꯡꯊꯣꯛꯈꯤꯕ ꯍꯣꯝ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯀꯟꯁꯜꯇꯦꯇꯤꯚ ꯀꯃꯤꯇꯤꯒꯤ ꯃꯤꯐꯝꯗ ꯁꯔꯨꯛ ꯌꯥꯔꯗꯨꯅ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯑꯅꯧꯕ ꯀ꯭ꯔꯤꯃꯤꯅꯦꯜ ꯂꯣ ꯑꯍꯨꯝ ꯑꯁꯤꯒꯤ ꯃꯈꯥꯗ ꯀꯦꯁꯁꯤꯡ ꯊꯤꯖꯤꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ꯫ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯁꯤꯟꯗꯨꯅ 2018ꯗꯒꯤ ꯍꯧꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯀꯟꯁꯜꯇꯦꯇꯤꯚ ꯀꯃꯤꯇꯤꯒꯤ ꯃꯤꯐꯝ 12रक पांथोख꯭ꯔꯦ꯫ ꯀꯨꯝꯖꯥ 2018ꯗ ꯂꯩꯕꯥꯛ ꯑꯁꯤꯗ ꯃꯣꯕꯥꯏꯜ ꯐꯣꯔꯦꯟꯁꯤꯛ ꯂꯦꯕꯁꯤꯡ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯣꯕꯥꯏꯜ ꯐꯣꯔꯦꯟꯁꯤꯛ ꯂꯦꯕ 1,000 ꯂꯩꯕ ꯉꯝꯂꯦ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯐꯝ ꯀꯌꯥꯗ ꯆꯍꯤ 5ꯒꯤ ꯃꯅꯨꯡꯗ ꯑꯁꯤꯒꯨꯝꯕ ꯐꯣꯔꯦꯟꯁꯤꯛ ꯂꯦꯕꯁꯤꯡ ꯍꯥꯡꯅꯅꯕ ꯂꯩꯉꯥꯛꯅ ꯂꯨꯄꯥ ꯀ꯭ꯔꯣꯔ 50,000 ꯀꯥꯏꯊꯣꯛꯈ꯭ꯔꯦ꯫ ꯀꯨꯝꯖꯥ 2018 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯁ꯭ꯇꯦꯠ ꯄꯨꯝꯅꯃꯛꯇ ꯅꯦꯁꯅꯦꯜ ꯐꯣꯔꯦꯟꯁꯤꯛ ꯁꯥꯏꯟꯁ ꯌꯨꯅꯤꯚꯔꯁꯤꯇꯤ (NFSU) ꯅꯠꯇ꯭ꯔꯒꯅ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯦꯟꯁꯤꯛ ꯁꯥꯏꯟꯁ ꯂꯦꯕꯣꯔꯦꯇꯔꯤ (CFSL) ꯑꯃꯃꯝ ꯂꯤꯡꯈꯠꯅꯕ ꯄꯥꯟꯗꯝ ꯊꯝꯂꯤ ꯍꯥꯏꯅ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯃꯈꯥ ꯇꯥꯈꯤ ꯍꯥꯏꯅ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫ ꯅꯣꯔꯊ ꯏꯁꯠ ꯁ꯭ꯇꯦꯠꯁꯤꯡꯗ ꯉꯁꯤ ꯂꯩꯆꯤꯟ ꯀꯨꯡꯅ ꯊꯥꯔꯕ ꯌꯥꯏ ꯍꯥꯏꯅ ꯏꯟꯗꯤꯌꯟ ꯃꯤꯇꯤꯑꯣꯔꯣꯂꯣꯖꯤꯀꯦꯜ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯈꯪꯍꯜꯂꯛꯂꯤ꯫ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯁꯤꯅ ꯄꯤꯕ ꯔꯤꯄꯣꯔꯠ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯖꯝꯃꯨ ꯀꯥꯁꯃꯤꯔ, ꯂꯗꯥꯈ, ꯍꯤꯃꯥꯆꯜ ꯄ꯭ꯔꯗꯦꯁ, ꯎꯠꯇꯔꯈꯟꯗ, ꯔꯥꯖꯁꯊꯥꯟ, ꯆꯠꯇꯤꯁꯒꯔ, ꯓꯥꯔꯈꯟꯗ, ꯋꯦꯁꯠ ꯕꯦꯡꯒꯜ ꯑꯃꯗꯤ ꯃꯙ꯭ꯌ ꯄ꯭ꯔꯗꯦꯁꯇꯁꯨ ꯉꯁꯤ ꯂꯩꯆꯤꯟ ꯀꯨꯡꯅ ꯊꯥꯔꯕ ꯌꯥꯏ ꯍꯥꯏꯔꯤ꯫ ꯃꯔꯛ ꯑꯁꯤꯗ ꯗꯦꯜꯂꯤ, ꯍꯔꯤꯌꯥꯅꯥ, ꯆꯥꯟꯗꯤꯒꯔ, ꯄꯟꯖꯥꯕ, ꯎꯠꯇꯔ ꯄ꯭ꯔꯗꯦꯁ, ꯕꯤꯍꯥꯔ ꯑꯃꯗꯤ ꯑꯣꯔꯤꯁꯥꯗ ꯂꯥꯛꯂꯤꯕ ꯅꯨꯃꯤꯠ ꯅꯤꯅꯤ ꯑꯁꯤꯗ ꯀꯥ ꯍꯦꯟꯅ ꯂꯩꯆꯤꯟ ꯀꯨꯡꯅ ꯊꯥꯒꯅꯤ ꯍꯥꯏꯅ ꯑꯣꯔꯦꯟꯖ ꯑꯦꯂꯔꯠ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯗꯦꯜꯂꯤ ꯑꯦꯌꯔꯄꯣꯔꯠꯀꯤ ꯄꯥꯎ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯗꯦꯜꯂꯤ ꯑꯃꯗꯤ NCRꯗ ꯂꯩꯆꯤꯟ ꯀꯨꯡꯅ ꯊꯥꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯐ꯭ꯂꯥꯏꯠ ꯄꯥꯏꯊꯣꯛ ꯄꯥꯏꯁꯤꯟꯗ ꯑꯄꯟꯕ ꯊꯣꯛꯂꯦ ꯍꯥꯏꯔꯤ꯫ ꯋꯥꯡꯒꯣꯏꯗ ꯂꯩꯕ ꯏꯕꯣꯇꯣꯟ ꯃꯦꯃꯣꯔꯤꯌꯜ ꯑꯦꯀꯥꯗꯦꯃꯤꯒꯤ ꯑꯣꯖꯥꯁꯤꯡ ꯑꯃꯗꯤ ꯃꯍꯩꯔꯣꯏꯁꯤꯡꯒ ꯂꯩꯁꯥꯡꯈꯣꯡꯗ ꯂꯩꯕ ꯀꯕꯨꯏꯈꯨꯜꯗ ꯉꯝꯖꯕ ꯄꯣꯠꯂꯝꯁꯤꯡ ꯄꯨꯗꯨꯅ ꯒꯥꯡꯉꯥꯏꯒꯤ ꯊꯧꯔꯝꯗ ꯁꯔꯨꯛ ꯌꯥꯈ꯭ꯔꯦ꯫
Thauram maduda sarug yaba lakiba Iboton Memorial Academy Wangoi ki chairman Wahengbam Zadumani na paumi singa unaba amada phongdokibada Thainadagi ipa ipu singna sanaduna laklaba liklam hogolakliba angang singda khanganaba amadi Manipurda tongan ba tribe kuntramari amadi Meitei Pangal Sing punna punsinduna apunbagi saktam sagatpa lamdamgi wakhalon adu angang singda khanganabagi damakta potlanba gangai gi thoram sarugyabani haina phongdoke Amaromda Leksangkhong Kawikul Sanamasa Gangmaina phongdorakpada Polanba lakpagi damakta thagatpa phongdokhibata natana thawong asina sing amadi tamga mari leinana chesinba ngamlagani haiba wafam thamki Anbagi thabak ase school gi angang singda tohanningdana organize tawjabani tohanningbagi pandamdi Manipur gi lairiba 34 tribes then Meitei and Pangan kuntha tru asigi apun balaiba ama redefine to change in khanjaraga madugi pandamda integrity through culture integrity through religion integrity Loktak Khorjai Lufki Tramatoi Suba Papok Kumol Loktak Khol Tara Suba Sepong Fongba Amasung Ningombam Prem Kumar Amasung Memsa Ningsing Moirang Sai Mana Lanthokpa Thoram Lek Friend Chandra Loktak Lek Tapangthokre Thoram Maduda MP Dr. Angomsa Bimol Akoijam Loktak Khorjai Lufki President Laisham Birababu Manipur Legislative Assembly ge former Secretary Mutum Ramani Devi Elvigos Circuit Private Limited ki founder and MD Suoiriba KNK Group Manipur ki chairman Ningthaujam Uttam Kumar social worker Russell Haisnamna athoiba mitunglen sing oina sarugya ke thoram maduda lufasigi tarasuba chefong Lokta Kholfong ki loinana Ningombam Rebika na katpa Ningombam Prem Kumar amasung Memsa Moirang Sai manam yamna Thoidokna kumbi ina kumbi haina khangnarabi Meitei isai sakpi Wahengbam ina kumbi da khusinake Mana asida se loina lupa lising tara sol amadi citation yauri Thauramduda oinam nungsi babu amadi Nganthoibi Ningthaujamna khunung isai khudol tamduna sarugyakiba singbu pungning singsen ke Thauramaduga mari leinana Dr. MP Angomsa Bimol Akoijamna phongdokibada US na bomb thadabadagi pungloi Loiraba Japanna lising amaga chamapan humpu nipanda Olympic host tawba ngamkiba asi lamdam maduda leiriba mioi sing adugi nature gi makha poli aikhoi isagi asonba khallaga samdoknaba amadi outward passing menkhatpa aduga ahenba leiraga susum thoknaba honagadabani haradna self correction tawba sangi handaki Manipur asi yamna luba aroiba stage amani masi yamna haisingna handle tawba changi haiki Anti India tawla political galu tawla history da genuine point da auto urgent da mathau ta that Manipur sa khanda exist or ni kamai tawla Indian Union de yauki Manipur historical facts in the it should be able to repress masi sinanda na ko si ek ha da India da yongba amana kangumna anti India highly resistant Ini sebenarnya lima partai kamu dari India ni. Ada su irritan dia. Nang ini saya mazhar kari kera tu dan nang masih nang itu marah. But for me, it's the truth. Indian Constitution ni makara ekoi se hande exist or me se sana kontra balai one. Aduna, thoma isa ko na hangom thoko question. Hangga da post ko kya hangni. Ada di 2.5 years. Kuda mulai kan kahajete. Ini yang satu macamnya Iran propaganda. National media ada lau pungan hari buang sebenarnya tamsil. Lamdam asida awa ana taraba amadi tola taraba mioi kaya bu pungning thogatpagi thabak tawba imung kaya da hingminnase aikhoi haibagi pandamda imung kaya da paisa gi mateng amadi EP duna mateng pangduna matam sangna sahi manga gi mathakta humanity service tawraklaba group natragana association singbu pungning thogatpa oina lamyan ba hijam irawat memorial award for humanity service award lupa lakamagal loinana momento chaliva tha asigi manungda piragani haina Lamyan ba Hijam Mirawan Memorial Award Committee ki convener Ojit Sorok haiba na thadorak pa cherol amana miyam da khangalakle
Award asigidamagta form thaba chalivatha asigi chaichad January 5,2013 hauragani form gi mamana lupa 1,000 oigani chahi 5 gi mathakta leptana humanity service tawraklaba Manipurda based group or association na form lawiba yagani form thajinbagi aroiba matam January 13,2013 oigani akupa marol gidamakta mobile number 8575645439 asida pau fawbirangna bakhangalakli paugi marathana atenba break amatang lukminasi Tada! Ibe makigano. Alam mo, sige yung se, next time na check sim na laksilaga tamgrabani ne. Tada lang si jual habag ang kita ko. Asum na, mayam na machalbo ngapshan lugum. Masige yung masibu, asoyangan ko kadabatagi. Next time na ngapseli. Next time jual habag ngaptok na nabasim mani. Zarman technology siya naman na concrete katok na tinaba matamda. Kapang nalamok na na hanggal adli. TMT, strength is in the quick. Craving some wings? Just unpack seasoned chicken wings. Hot, sizzling, heat and eat. Trust Total for all your cravings. It's totally worth it. break ki matungda taram nokjari makhataba pau pijari Sahi khudingi pangthoktuna laklaba Jelengarong Wangoi SC gi manung chana leiba Leisangkhong Kabui Khula se Gangai Festival yawba lakhiba Wangoi SC da tam ani MLA oiduna Manipur lenga ke Minister Famgi Bibak Phauba Pubiramba X oinam Lukhoina Paumi Singda phungdorakpada Manipur gi Mapanda khundariba Kabui jati ichininau singi khwaidigi nungaiba amadi khwaidigi chawba Festival Happy Gangai Wangoi Kendra asigi sukul ani lei Leisangkhong Kabui haiba ama Wangoi Kabui haiba ama ngasi asi Leisangkhong Kabui gi Gangai gi harauba numit humni janba numita ayaksu saruk yaba laksabani Manipurda khundariba Kabui jati isininau ge masigumba festival asida aikoi Manipurda leiriba community khuding mangna aikoi dharma khenaba jati khenaba thamdana thainadagi ipa ipu ge haktaktagi sahi lising kaya Aikoi amata oina khundaminaduna community kuntra manga natragana kuntra taruk asina khundaminariba adugumba sanalaibak Manipur amani aduna mamangi chahi khara thoganingdaba thaudok bathok Thaudo wato kharana asigumba festival asida maitai khakta nate kabui khakta nate ye kharadi solidarity utpa oina festival kaya pangthoktana lakhibani haujikti thoganingdaba thaudo khara tholakpadagi mami taptharakpagi mami ubadagi kumsedi kabui ichininau singe festival happy gangai mapung phana pangthokpaduna uzai aduna aikoi khudingmakna dharma da khenaba jati ki khenaba thamdana aikoi amaga nungsi sanana hanagumna laiminaramba adugumna mage festival tholakpa matamda sangnaduna saruk yaminaduna asukki mati yamna fajakraba miyoibagi humanity yadugumba chana kangon amani aduna aikoi khudingmakna maitai gi thoklagasu tonganba furuk kabui khaktanatana Manipurda khundariba community khudingmakna saruk yaminaduna aikoi nungsi sanana laiminaduna adugumba lamdam ama adugumba state oiminasi haina mahakna makhatara phongdoki pugi mapanda khundariba kabui jati silenau singi khwaidagi nungaiba muchung khwaidagi chawbu festival happy chakan gan ngai ikoi wangoi kendra gisu khulani lei Leisangkhong Kabui haiba ma Wangoi Kabui haiba ma ngasi si Leisangkhong Kabui gi harauba numi humni chanbu numi sida ehaksu saruk yaba lakchabani aduna koi Manipurda khundariba Kabui jati ichilenau singi sigumba festival asida aikoi Manipurda leiriba community khudimagna aikoi dharamagi khenaba jatigi khenaba thamdana koi thaina dagi pai pugi haktaktagi sei lising kaya gi haktaktagi aikoi amata oina khunda minadana
community kunthra ga ma truksin khunda minadana adu Chahi taruk khakta mangairiba machanupabu lupa lakh amada yonthoklamaba mama mapa yauna miyoi mapan police na fagat pangamkhre angang adu kallaba matungda Child Welfare Committee CWC Imphal West ta khusina khre hairi thogdog adu mari lenena angang adu ki mama mapa amade mane police na fakhre Pasoi Police Station na chacharakpa investigation gi sarukama oina thogdog adu da chena bani haiba L Herozid L Jina Hai Sanjarani Hai Bizenti TS Bina amade P Mandeshwari kauba miyoi taruk amasu fagat pangamkhre Paraba miyoi singadu duty magistrate amada puthoklaba matong tha asigi manga fawba police custody rimal lokthakre haide thazabaya pawa magi matungina mamang sahi December 13 ta angang adu mama mapa amadi manena puraga thabak satki adubu makoina halapa matamda angang adu yawrakhide haide imung manung na hanglubada angang adu langmaidong da leiba boarding school amada mingsalaga thamle haina khumlakhi haide Aina Thinkraba CPI Maoist People Liberation Golilagi Army Battalion Commander Yauna Maoist ki miyoi kun lengak ta sangjara khre haidi pawgili kulama ki matung inna makoina Hyderabad ta leiba Telangana gi DGP Sibadar Reddy da changjara ki bani haidi makoina sangjarakpa matamda American Saba Crop Rifle amadi Israel Saba Tabur Rifle AK-47 Insult Rifle yamlaba nongmai maru yauna sel oina lupa lakh kun henbagi senpam yauke Tharamadu wangang bada DGP na hai lengak ta sangjaraklaba Maoist singbo mahusagi punsida hanjinaba lengak na lupa crore ama lakh marfu mathoi lising marfu dara kaithoklei loinana miyoi amamamda khudak ki tengbang oina lupa lising kun manga khusina ke hairi Madhya Pradesh ki Indore da leiba mafam amada water supply gi line da toilet sajilambadagi leak oiduna contaminated oiraba ising thaknubadagi hauzik fawada yamdrabada miyoi tara sikhibaga loinana miyoi sani gi mathakta hospital da pukhatuna ICU da thamba yauna layeng sathagibadagi Indore amadi akoibada lairiba miyamna kiba amadi pakhatpaga loinana India gi clean city takraba mafam asida miyamna water supply gi ising sijinaba leptuna dukan dagi ising bottle amade jar sing leitna iruza maita zaba fawa sijinaba hawkhibata natana dukan dagi leirakpa ising aduso yumda minute 15 rom sawandrabadi miyamna thakpada sukinare hari pawgili khulamagi matung inna ising leiduna sijinaba asina mafam asida leiriba miyamgi sel thonggi phibamda ka hena soklakpada natana isingi awat pasu leirakpada khudong sadaba kaya mayoknare haina mafam aduda leiba miyamna phongdoknarakle hairi Rajasthan lenga ki school singda numit khudingi pause pabagi hainabi ase tangai fadaba ohen kre hairi Rajasthan lenga ki khongthang ase lenga ki school singda tamliba mahairoi singda pabagi hainabi lehanba vocabulary fagathanba amadi general knowledge hengathanaba lokhatpa thorang amani Mamang sahi December 13 da thokiba lenga ki order amada lenga ki school singda ayuk assembly pangthokpa madamda minute 10 khakta kaithoktuna mahairoi khudingmang na pause pagadabani hairi minute 10 khak pause pawa asina mahairoi singda hauzik lebak asida thokliba current affairs singi matangda khanghanbaga loinana sahi nauringai dagi lebak ki I paw mamutana khangduna masa matomta analyze tawba ngamhanna bahona gadori bani hairi Aroibada Maraiba Pau Amohana Pijari State asigi Celsius mapung phana pangthokna bagi damakta lengakna administrative boundary sing President Dr. Cray Anoba criminal law humna lising ani kun mapan fawgi manungda miyamda matam sana chumba wild pangan bangam lagani haina amis sahana phongdokre
North East State Singda ngasi lechin kung thar ba yai haina Indian Meteorological Department na khangalakli. Amadi Iboton Memorial Academy gi oza amadi Maherui Singna laisang khong kabui khul da ngamjaba polam pudu na gangai da sarugya kre.